आकाशवाणी इम्फाल R.K Gorani na pau pajari ahan badamaroiba pau Bharat sinba thungna chathagadaba Ayushman Bhava campaign Rashtrapati Draupadi Murmu na ngasi hawdokre Manipur da su Rajapal Aniswa weekend Ayushman Bhava campaign hawdokre Imphal West amasu Imphal jilla gi public curfew henga yupung manga dagi nimidang pung 8 phawba komthokre Thas ki tara nipan pangthokadaba sangsad ki akhanaba mifam gi mangoina na all party mifam ama thas ki tara tre ta kaukre amasung G20 summit mai pangna pangthok pangam ki basi gi dama kendra gi mantri mandal mifam na pradhan mantri bu thagat pa phongdokre Bharat lairiba mipum khudimakta ana layangi khudongchaba mapung phana phanghanabagi pandamda laibak sinba thungna chathagadaba campaign Ayushman Bhava Rashtrapati Draupadi Murmu ngasi Gujarat ki Gandhinagar gi Raj Bhavan dagi video conference gi khuthang hawdokre campaign national laibak asga sahar amasu khungam pumna makta ana layangi khudongchaba sing phanghanaba pandam thamli Thoromat da wangang bada Rashtrapati na hai laibak asda lairiba khungang singda ana layangi khudongchaba mapung phana phanghanbigi tangai fadaba lei laibak asi chanabi ama oina isora thongniba matamda laina laichet kaya di ngakthok piu amadi hakchang phana aso engam yaugdaba ohinbi haibasi chanaduna lakli mahang hai aphaba Bharat ama oina ba laibak asi miya masama uphana lahin bahaibasi tangai fadaba khongthang ama oiri Rashtrapati na Ayushman sababu thagat laduna hai sarkar na pangthokliba campaign asida mapung phana miyam na saru yaraba matamda ta launa gan balaina singyauna tongan balaina singde ngakthokada mateng oigani Manipur da ngasi Rajapal Aniswa weekend Ayushman Bhava campaign hawdokre Rajya Sarkar na sinduna sing marong da leba hotel classic grandie gi Emperor Hall da pangthokba tharoma da campaign asi Rajapal na hawdokhibani tharoma da wangang laduna Rajapal Aniswa weekend hai laibak sinba thungna chathaba campaign Ayushman Bhava ngasi Rashtrapati na hawdokhiba sin nungaiba fawi campaign hawdopagi thauram asi Rajya aski tongan ba community health center village health sanitation and nutrition amasung urban local body singna su pangthokna khi magna hai Pradhan Mantri Narendra Modi na laibak asti lairiba mipung khudingmakta apaba makhalgi ana layangi khudongchaba phanghanba pamli campaign national haksel mai lenaba scheme sing miyam da mapung phana khanghanba loinana masigi khudongchaba sing phanghanbada meyeng thamli campaign ke saruk am oina beneficiary sing da Ayushman Bharat ki health card sing jo phanghangani Rajapal hai ngasi hawdoliba campaign aski maroiba pandam di laibak asti lairiba lairiba ki pankai makhad laiba imungi mioi sing da ana layengi khudongchaba amadi arogya laksa seva gi khudongchaba pibani Amaromda kendra haksel matri mansuk mande bihana laibak asda lairiba health and wellness center lak ama lising tara tareta Ayushman mela pangthok tuna miyamda ana lai khudongchaba phangalagani haina lakthokiba laikra haina phungdok laduna Rajapal hai laibak asda lairiba ana layang sangsingda lunan be campaign amsu satharagani Kendra Sarkar na pakheliba khongthang asna maram oiraga Rajya Sarkar na hawdokhiba tongan ba haksel scheme sing miyan mung phana phanghanba ngamlawani haibi thajabasu Rajapal na thamki Nakal amaromda Manipur oriba tangdu laita ta ba phibam asing matang na paladun Rajapal na hawjik tholb irang asi waroisin ama purakna ba puna phamina duna wari sana bagi tangai fadaba lai irang asi tungkoi ba waroisin ama puraktana mahok sagum nungsi sanana amat oi lai minabi punsi maing aduda hanjilakna bahone milis haina mangna apil tauri भारत का यूनिवर्सल हेल्थ कवरेज का लक्ष्य तभी संभव होगा जब भारत का प्रत्येक गांव नागरिक स्वस्थ होगा विभिन्न स्वास्थ्य देखभाल योजनाओं के बारे में जागरूकता बढ़ाने और हर गांव में महत्वपूर्ण स्वास्थ्य सेवाओं को पहुंचाने के लिए हेल्थ एंड फैमिली वेलफेयर डिपार्टमेंट ने आयुष्मान भारत अभियान की योजना बनाई है उपरोक्त सभी पहलों के सफल क्रियान्वयन के साथ अभियान अंततः सफल होगा ग्राम नगर पंचायत को चयनित हेल्थ इंडिकेटर्स की सैचुरेशन के साथ आयुष्मान ग्राम पंचायत या आयुष्मान कार्ड का दर्जा प्राप्त करना सुनिश्चित करें None जिला दसो डिस्ट्रिक्ट हेल्थ सोसाइटी ने सिंधन आयुष्मान भव कैंपेन हौदोखरे थौरम अदुगा मई लेनना नोने की डेप्यूटी कमिश्नर जोसेफ पाउलिन कामसन ना
हेल्थ केयर वर्कर्ससिंगना कथोकपगा लोइनना थबक तौदुना मनung hanjina leiba lairiba miyamda ana layengi khudongcha mapung phana phanghanna bhone saina appeal tawki Thauba jila dasu campaign asi jila du deputy commissioner Anthim Subhasna hodokre District Health Society Thobal na sinduna District Hospital Thobal gi holda pangthokiba thoromaduda CMO Dr. Wainokul District Family Welfare Officer KS Trustee yauna tonganda mi sing saru yakhi Kendra gi haksel amsu yaifa yumbal mantrala gi miyang makhada Ayushman Baba campaign Kangpokpi Jila oina Jila asigi Deputy Commissioner Maya Chaudhary na hodokre campaign asi hodopagi thoromadu Jila asigi ADC conference hall da pangthoki thoromadu da AC2DC oida Behement Kumar CMO Dr. Lamkhoneng Haukip amasung District Immunization Officer Dr. Eunice Haukip na singba saru yakhi Senapati Jila dasu Jila asigi Deputy Commissioner Mamuni Dole na Ayushman Baba campaign hodokre thoromadu Deputy Commissioner Mamuni Dolena Ayushman Baba campaign asi mipung khudingmakta yamna kanaba pigadaba campaign amani masiga mai lenena district administration na numit 15 ni oiba seba pakwara ma pangthokani haina phongdokhi Ukhrul gi TTA holdanga si 13 suba United Nations Declaration on the Rights of Indigenous People gi common thorom pangthokre thorom madu Ukhrul da leiba AGO SIC amadi Justice Foundation Manipur na punna sinuna pangthokibani maduda resource person gi overall period na Manipur High Court ke senior advocate Delner Ramchana United Nations na yelong missing de piri bahaki matang da wangang ki thoromadi tungde miang eba khanane na bami phama masu pangthoki In 2007 के September 13 the UN की General Assembly ने मालेम तो लेरी पर येराव में सिंह की तमक resolution pass आउट की Article 46 यहाँ पर resolution से the UN Declaration on Rights of Indigenous People UN trip कावी Declaration असे मरो वाइन येराव में सिंह की land rights, cultural rights, लोइना intellectual rights protect ताउन बनी इंटी इशू UN trip से द शुरू या की Declaration asi liquor binding oitrashu malen ki yerahom sing na chahi kuting September 13 asi observe town yi Ukhrul ki observation sitashu akhang ahe ka yana UN trip ki objective si thongna ba public sing bo sensitize tawhan ki Akashvani Imphal ki bawgi tamak Ukhrul ta ki sorting shimre Thobal Jila gi yaripo malom da Thobal District Police amaso commando gi apna team amana ngasi ayu angan bada thiu homgi thabak sathakre maduda nupa nupi pune miyoi humudra masa masa gi saktak se puthok handuna masa khangdoki tungda haitui pokpi sing akoi bida makhata na thiba homgi da waroi singlom thangba nakal da lotnu thamlamba SLR ama amasung magazine trani thoisu fagale hairi tabini ba pawo si Akas Bani Imphal dagini Imphal West amas Imphal Jila gi oni hayang ayupung mga digi numidang pung mapan phawba curfew komthokani Thobal Jila da hayang ayupung mga digi numidang pung nipan phawba komthokani aduga Bisnupur Jila gi oni di hayang ayupung mga digi numidang wairang pung mga phawba curfew komthokani Kakching Jila da hayang ayupung mga digi numidang pung taruk phawba curfew komthokani Thas ki tara nipan pangthokadaba sangsad ki akhane ba mifam gi mangoina na kendra Parliamentary Affairs Mantri Prahlad Joshi na all party mifam ma thas ki tara tareta kaukre Mifam masta yaw na ba mai lai na ba losing bas na email gi kuthang da button thakre panba ya badi akhane ba mifam asiki agenda gi matang da sarkar gi mai kai digi wafam amada khanghan na palaitri adu moina mak mifam masta maru ei wafam gi akhane ra ba yari loina na athu matam da mifam asiki agenda mai lai na ba losing basing da khanghan lagani haina mantri na mangjong na phongdok ki ba lai khabani Council of Higher Secondary Education Manipur Law Higher Secondary Improvement Examination lesing ni kolhom degi original mark sheet Lagliba tangtara mga dagi may lenaba institution amadi private candidate singna council office dagi lauruba yagani haina Council of Higher Secondary Education Manipur ki secretary CS Biren Thadro Pachirolam na khangalli Government Dance College Imphal hangliba relief camp da chatharakiba nimitari inigi food processing technique and liver applic art of Manipur ki matang na chatharakiba workshop ngasi loisinkhre Workshop adu Heritage Foundation of Mankind sangai pro amadi District Administration Imphal na sinbani loisin bagi tholomda training piki basana be miyoi sing amadi training na saru yaki be miyoi sing da certificate yanthokki workshop manungda puthokpa pothok singi exhibition amasu utki Imphal Jila gi hangang high school amasung primary health center hangang na puna sinduna viral conjunctivitis amasung dengue gi matang na nomi oibe miyam bu bhap tahan bi thoromama ngasi pangthokre
कक्चिंग जिला की पालेल असम राइफल्स हौकिब इराय निमित चथकिबा काहेनबा थौंग अदु यानिंग फोंदोलना ngasisu tongan ba mafam singda wakat mifam chathakre People Protection Force Irengban gi Women Wing na sinduna Irengban harauro community hall da wakat mifam chathaki khongjang aduda saruk yakiba singna asam rifles na misam da nongmai kappa nupi angang singda tamthina phuba yaning de haiba play card sing paiki Assam Rifles thawung adu yang de ulodona khangabok new market sumaki adungi mera pai bi amadi club organization singna su wakat mifam chathaki Imphal jila gi nongmai bungda laiba Eastern Student Club ASU amadi UPSC sangai pat ani na khusam na duna nomai oiba mega free health camp amanga si ASU gi multi purpose hall da pangthokre camp adu da medicine gynecologist ENT dental skin amadi ayush na singbagi Laying be kudong chawa phangan bada natana dalan thak sin lem na piki haina club ki cherola mana hairi Akas bani Imphal dagi pau tabiri Kendra gi mantri mandal gi mifam na laibak asina G20 summit mai pangna pangthok pangam ki ba sigi damak laibak miyam gi mhut chinduna pradhan mantri bo ngangphai letna thagat pa phongdokre ngasi phangki ba kendra gi mantri mandal mifam adu gi matang da pangthok ki ba pawgi mifam ma da kendra gi information and broadcasting mantri Anurag Singh Thakur na hai Mantri Mandal gi mifam aduda kendra ngak sel mantri na G20 summit mai pangna pangthokki ba adugi matang da pradhan mantri bo thagat pagi resolution ama pokhalakhi hairi ba resolution adu mifam adun amat oina yana duna pradhan mantri Narendra Modi bo thagat pa phongdong nakhi Sri Anurag Thakur na hai Bharana G20 mai pangna pangthok pangam ki ba asigi sauraba maram amadi pradhan mantri gi lusingba ma oibagi top gun amadi summit asi mai pangna pangthok to ba yade hai bagi asep phirep adun oikhibani Masina malemda lusing bas ki phidam ningai oiba gun sing sapsan utpangamli Sri Thakur hai G20 leader summit adu da leiba kya ki lusing basing na amat to oiba phirepta warep kya lobu ngam ki ba adu na malemda bhat ki mapangal kanba adu mayek sengna tak pangamle Gujarat Vidhan Sabha ki nimin chathagada nongjo mifam ngasi degi haukre mifam ase Vidhan Sabha aski si asesina da hanbe mifam oire Akasbani Paumin High National E-Vidhan Application Project asi Pradhan Mantri Narendra Modi ki One Nation One Application haiba wakalon adu thabuk oina onthokpani Project asi Vidhan Sabha bo digital ohina ba amasung MLA singna tablet sijina duna makal makhagi technology da yumpham oiba thabak kya paikhaton mapung phana saruk yabang amhanna bani Vidhan Sabha ki Adyaksha Shankar Chaudhary na hai APS ki khuthang da wahang pakhum gi thoram star amasung non star question sing bill amasung warep sing digital oina phanglagani MLA sing na makhoi wahang sabha gi mifam laitaba matam da so online da pishin ba yaragani Laibak Station hanaba prastab torba Uniform Civil Code UCC Nagaland Rajya da san handana ba Rajya Vidhan Sabha nangarang warep laukre warep adu sabha gi lusing oiriba Mukhyamantri Nephew Rio nangarang sabha gi mifam gi ini sama nimita pothokhi bani warep adun hai UCC ki pandam di luhongba amasung khaina ba custody amasung guardianship adoption amasung maintenance mapa mapugil lanthum phangubuna singbalana ibafam singgi amato ainama sanahan bahai bashini Masina naga customary law konage san role amasung lining laisol thabak thorom singda akiba ma pohalli warep adun hai Uniform Civil Code ama thamagi matang da tongan ba tribal ho sing amsung loop sing na kana yaning da ba phongdong narli hainasu warep aduna palli Jammu Kashmir ki Anantnag jila da ngasi nimit ng matung da security force ka terrorist singa akan mamong da kuthong na kre sarkar ki pawgi matung ina mafam adu terrorist sing lotna leire haibi ki akan na ba paw phangbadagi security force ki kangbu amana thi humagi thabak sathaki bani maduda terrorist sing na nomai kapsi lakpadagi nakal ani gi marakta akan mamong da kuthong na khibani Haujik aroi pada maroyo pau amu hanna Bharat Sin bathung na chathagada ba Ayushman Bhava campaign Rashtrapati Draupadi Murmu na ngasi hawdokre Manipur dasu Rajapal Aniswa weekend Ayushman Bhava campaign hawdokre Imphal West amsu Imphal jila gi public curfew hayang ayupung manga digi numidang pung mapan phabu komthokre Thas ki tara nipan na pangthokada ba sangsad ki akhana be mifam gi mangoina na all party mifam ama thasigi tara tareta kaukre amasung G20 summit mai pangna pangthok pangam ki ba sigi dama kendra gi mantri mandal mifam na pradhan mantri bu thagat pa phongdokre pauloi jare